Union Health Minister JP Nadda na Laibag asida angang unabada mama siba amadi angang siba ki chang yamna hanthare haina phongdokre. New Delhi da pangthok for Advancing Public Health Outcomes Forum 2025 da wangang laduna Nadana mama amadi angang singgi hakshel gi fivam su singthaningai oina fagatpak ngamle. Laibag asida kumja lishingani tara mari dadi angang lak ama pokpada mama chamaga kuntradi shirambani. Sahi asida angang unabada mama siba ki chang shu chada marfuni panda hanthare masigi mathakta chahi asida pokpada ngaiba angang sibaki changshu chada kunga tareta hanthare haiki malaria ki matang da su minister asina laibag asida malaria laina na naba chang chada marfu hanthare aduga laina asidagi shibagi changsu chada humbudrani panda hanthare hairi Amaromda Laibag asida TB laina na nabagi changsu chada kungamathoi hanthare masi malemgi oina chada taraga nithoi ki changda hantharakliba aduga yengnabada singthaningai oiri haiki hakselgi thauranga mari lainana wafam thamladuna Laibag asida chalairiba Ayushman Arogya Mandir lishing kuntra hena National Quality Assurance Standard phangle mioi lishing ani gi oina mandir amamam linkhatnaba laingak na pandam thamli masina laingak asina miyamgi hakshelda mityeng thamli haiba adu utle haina minister asina phongdokhi